Manipurda Village Defense Force linkhalakibagi taramathoirak subaning sing thoram ngasi Manipur gi tongan ba district sing da pak sana pangthoknakri. Amade Milalgi nauna thau pugadaba sing ngasi sana konungda washak laukre. Isagi irolda isagi iyengna izagadaba subjecta question leak oirakpa si laibak thibani haina Milalgi nauna president oirba yanglem biren phongdukri. Kurumjari Times of Manipur News meeting tabiriba singbu ngangom priyana taram nokche bagaloina na pau sandong pijari. Manipurda lairiba Village Defense Force BDF singna makoina tawriba mathau sing aduki matik yamna fazana tawi haiba higher official sing amadi laingakna fazana khange aduna karigumba pendaba amage one strike tawbagi wakalon thadokpiyo haina SP Thobal Dr. S Ibom Chana appeal tawkhrei. Thobal District BDF Welfare Association sinduna ngasi SP office complex ta pangthokiba Taramathoirak Suba Rising Day Thoramda Athoiba Mitung Oina Sarukyakiba SP Thobal Dr. S Ibom Cha MPS na makatana haikibada VDF singa si hanadi chahi kharagi mamangda yamna systematic oidana leirambani adubung asidi makhoi uniform ga fazana setana PT tawdana patrolling chatana yamna systematic oina mathau pangthokle aduna VDF singna su nakhoi police nate haina khanba wakal adu thadoku nakhoi su Manipur police ki saruk amani nakhoi gi awaba officer singna madi laingak na masak khange aduna karigumba pendaba amagi ban strike tawbagi wakalon thadok piu haina VDF singda SP Ibom Chana appeal tawki SP Ibom Chana makatana haikibada hana mamangda BDF personnel leitaba yaubada makhoigi imung manungda mateng oinaba BDF welfare fund dagi lupa lakh amamam piramba adu handaktagidi lupa lakh amakai piragani adugi sumathakta pangba yaba mateng singsu pangani haiki ngasigi thawramadu best BDF member of Thobal district lisingani taramapan kungi manakaya shukusinaki discussion ji tawramatungda koi decision je pnama koi lepadar ka hoy karigumba amagisu ekoina discuss tawdingada like ban tawgani strike tawgani haiba sugumba se yarige topiyu koi wanba koi government su ekoina haiba sindu ayam tabiri Kaksing District VDF Welfare Association Kaksing Manipur na susinduna Village Defense Force BDF ki Taramathoi Suba Rising Day ki thoram ngasi District Police Headquarter Kaksing da pangthoke thoramadu da Kaksing District Police ki Superintendent of Police Victoria Yengkhomna athoi bamithung Additional SP Elo Lukhomang Khongsaina thoramapu loinana All Manipur VDF Welfare Association ki President Moirangthem Amuthoi Association asigi spokesperson Maisnam Sadanandana akhana bamithung lansing oina saruk yakhi thoramadu da Kaksing District ki Thongna Faraba Laikhidraba VDF personnel ahum Maibam Kanta Kumar Chongtham Rishi Kanta amade Mayang Lambam Shyam Kumar ge mafamda awaba phongdoktuna amade ikai khumnabut ki Kaksing District ki manungda mathau tawriba masagi mathau masak phajana khangba khangatlaba VDF personnel ahumda outstanding award sing amade atai personnel singda khudol pot sing piduna pungning thogat ki amade laikhidraba VDF personnel singi imung manungda su khudol pol sing piduna ikai khumnabut ki Loinana Laikhidraba VDF personnel Maibam Kanta Kumar gi apikpa machanupibu class 1 dagi 10 fauba Kainahal Memorial School da lemna mahai tamhanbinaba SP Victoria Yengkhom na haijarubada yabiraktuna DO letter amasu apokpi mamada kusinaki koi district se da yamna phaba si leidi base ngasi koi Kaksing district na yamna ling na leiba ngama igi su aigi VDF changa mathakta leiba se sigi yam chawraba contribution play traffic to oigera koi reserve line da oigera outpost oigera police station da oigera cycle patrolling unit oigera community policing da oigera ne koi gi yam chawraba thodang lei adu ngasi mai pa ibesu na koi ni hainingi Ngase ayuk pung mapan tabada Jiri Police Station da Jiribam VDF Welfare Association Jiribam na sinduna Taramathoi Suba Village Defense Force VDF ki Rising Day thoram mapung fana Jiribam da pangthokre Rising Day ki thoramadu da sarugyakiba SP Jiribam M movie na phongdokibada VDF ki association na ngamjaba paisa thagi toloptagi paisa khara khara kaktuna niyom chumna uniform leiduna made ngasi aikhoi gi Manipur da tasengna thabak wana suriba VDF singi award pa yengsinanaba matam matam gi oiba government ta taksinduna lakpa se aikhoina tasengmak VDF Welfare Association gi leiriba thopuriba singda makhoina lauriba daita si tasengna pungning thogali tawbadabu sarkar gi uniform setuna discipline force ta thabak tawriba singna
लौरिबा थौदांग तसेंगना पेली हाइके थौदांग लौरिबा अखोइगी सिक्योरिटी फोर्स की डिसिप्लिन फोर्स ब्रांच अमा ओइबनिना थबक तौबा खुदिंगमक्ता सरकारना यादबा आइना यारोइदबा लोना यादबा थबक खोंथांग हाइबसिदि तौरोइदबनि हाइना फोंदोखी डिस्ट्रिक्ट असिगी चौखट खोंथांगदा संगी थबा अमदा लोइना लोइना अतोपा सिविल डिपार्टमेंट ऑर्गेनाइजेशन की मतेंग पांगबा नेशनल की थौदोक वाथोक फंक्शन कयादा नकोइना लौरिबा रोल मसी पुनमासे अहाकी ओइनादी डिस्ट्रिक्ट असिगी ओइनादी आइना ख्वाइदगी तसेंगनमक नकोइ बयहांगना हाइनिंगा लेतना थागतपा से अहाकी थमोइदा फाउजबा पाफम अमनी मीतै इरोल इएक लोइना सिलोल अपुनबा लुफ मिलालगी नौना थौ पुगदबा सिंग असि सना कोनुंगदा वाशक लौख्रे इसागी इरोलदा इसागी येंगना इजगदबा सब्जेक्टा क्वेश्चन लीक ओइरकपसि लाइवक थिबनि हाइना मिलालगी नौना प्रेसिडेंट ओइरबा यांगलेम बिरेलना फोंदोरक्ले इनिंग थौ लैसेंबा सना जावबना लुसिंगदुना पांगथोखिबा वासक लौबगी थौरम अदुदा मिलालगी प्रेसिडेंट यांगलेम बिरेलना मतम मतमगी ओइना लैबा लैंगाक्ता मिलालगी माइकैदगी कयारक हन्ना इरोल इएक असिबु चौखनबा होनदुना लाक्ले मणिपुर ऑफिशियल लैंग्वेज एक्ट लिसिंग चमापन हुपुतरा मापन की लैंगा की गेजेट लेरिबा मैतै लोल की मतंगदा रिटन इन बेंगाली स्क्रिप्ट हाइना लेरिबा से रिटन इन मैतै मेक हाइबियु हाइना लैंगाक्ता कयारक हाइरबा सुंगसी फावबा थबक ओइना पाइखलक लेत्रे लोइना लमदमसदा लेरिबा महिरोइ सिंग असि चाही सिगी जून थादगी एमए की थाक्ता मैतै मेक तमगदौरे अमरोमदा मैतै मेक तमलकलबा महिरोइ सिंगना अहेनबा लाइरिक पाबा मतमदा खुदोंग चादबा कया मायोकनादुना लेरे तानफम असिदा बेंगाली मयेक्ता लेरिबा लाइरिक कया से मैतै मेक्ता ओंथोकपा मतम ओइरे हाइखि हारिबा वरक फसे अखोइगी मिते मेके अखोइना चेंजरिबा मिलागी मेकेदगी अचु यामना नुवाइतबा पोई मरमदी मसागी मयेंगना इजरगा मसागी लोना इजरगा असि फावबदा क्वेश्चन लीक वरक पतारगदी अतोप सब्जेक्ट कया सिंगददी कया याम लीक वरंगदगे हाइबसे अखोइना यामना नुना अमा फावी अदुना मरी लेनबा सिंगा दु थिगत पिरगा हारिबा सिंगा से मखोइगी चराक पिबिउ लोइना लोइना हारिबे एग्जाम से हाइ ngarang gi thoki ba khoi ML gi exam ba se masi athubada masi milangi ma kai gi hanba pamjai hena miyam da phongdok sari नुपी सिंगदा थिंगनबा ब्रेस्ट कैंसर cervical cancer यावना लाइना के नारक्तनबा टोइना चेक तौबीबा डॉक्टर सिंग तानबीबा मथौ ताई हाइना मणिपुर नर्सिंग काउंसिल गे रजिस्टर KH रतनाना फोंदुखरे वाफम असिंगसी इंटरनेशनल वुमेन्स डे पालन थौरम गी सरकमोइना इमा कैथेल पांगथोकपा स्क्रीनिंग कैंपता पाउमी सिंगौनबा मदा फोंदोखिबने मणिपुर नर्सिंग काउंसिल कम्युनिटी हेल्थ ऑफिसर हेल्थ एंड वेलनेस सेंटर अमदी तोंगान तोंगानबा नर्सिंग इंस्टीट्यूट सिंगी प्रिंसिपल सिंगना पुल्लगा सिनकिबा स्क्रीनिंग कैंप अदुदा डॉक्टर अमदी नर्सिंग स्टाफ के आना सरग्याखी मरोइना नुपीदा थेंगनबा लाइना सिंग cervical cancer breast अमदी oral hygiene गिदा अनाबा सिंग लेब्रा हाइबगी मतंगदा कैथेल फंबी इमा के आमदी नुपी क्या चेक तौखी मसिदा नतना हिरम सिगी मतंगदा awareness क्या सु इमा कैथेल गी मफम सिंगदा पीखे कैंप असी पांगथोकपगी मतंगदा मणिपुर नर्सिंग काउंसिल गे रजिस्टर KH रतनाना हाइकिबदा मरु ओइना नुपी सिंगदा हेल्थ के awareness अमा पीनबा होनबने नुपी सिंगदा थेंगनबा अनाबा मखल सिंग ब्रेस्ट एग्जामिन तौबा cervical cancer अमदी अतै लेना क्यागी मतंगदा ममुताना खंगहनबा अमदी खंगदोकनबा पांदमदा पांगथोकपने इंटरनेशनल वुमेन्स डे पालन थौरम असिगा मरी लेना हक्सांग फना थमनबा पांदमदा कैंप असी पांगथोकपने हाइकी मपान इमा मार्केट लेरीसिंगसे अयामना नुपी ngakani नुपी सिंगसिगी हेल्थ की अवेयरनेस समसे पुरक चनिंगबदगी अखोइना आई ऑन बिहाफ ऑफ मणिपुर नर्सिंग काउंसिल रेजिस्ट्रार मोइना मणिपुर लेरिबा नर्सिंग फ्रेटर्निटी की रिप्रेजेंटेटिव मयाम से खोइ पुन्न ऑर्गेनाइज तौरगा हाइरिबा नुमित से नुमित निनी की ओइना अखोइना सेलिब्रेट तौजबनी नुपी सिंगी ओइबा ओरल हाइजीन की मतंगदा एनी काइंड ऑफ कैंसर हाइबा तारे sin manungda mauta leiba sing su detect tongna bagi pandam da khoi nanga sigi se pangthok sabani community health officer M Ranita na hai ki badanga sigi campus da nupi singda thengnaba cervical cancer gi matang breast examine tawba made oral hygiene gi matang da check tawgani hairi basing asi thoktanaba kari checkson thorang lokhat kadagi haibagi matang da su awareness pi gani haiba wafam phongduki
Breast examination the symptoms suragana like any discharge, any lump labra, pombra, natraga skin changes lakbra, asumba kogi nurse ki fertility mayam sina detect biba moibu screen tau thopira hana mangzong na khangdo piba ali ya manung da haraga any ulcer labra, redness labra, adi madu heal tau da ba pomba labra, adu maina akoina khangdo piba adagi mu cervical cancer haga na koina VIA na visual inspection with acetic acid na acetic acid mahi ma sizinaraga koina cervix se yengaga magi angang khau machin si pharibra haina koina screen tau thopiba aduda screen tau rena heta positive oire habana te moi bu hana refer tha thabiraga chection tharang lobnaba lifestyle kari da modify tau sige aduga kari initiative lokhat sige as a nurse amoina akoina si sinjabani Paugi marak thana ten break amalojari Nauka Hearing Aid Center Kumja lising ama chawpat marifom de ki hona chai kunthra manga hena Notice India ahan hearing aid clinic mo ina lereklaba Nauka gi Infal Center ma hangjare TV ma phone gi konjel loinana nil khongum fum na tabangam da gi awaba mayok na di bina al koding mag wabi rogano Nauka Hearing Aid Clinic ngasi makleng sim direktuna completely invisible water resistant amadi rechargeable oida digital hearing aid hapiu tabangam gi pangal wala badong gi khangna chana ba single powers tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 180010275959 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact The Knowledge Home Boarding Cum Coaching Center, Hata New Chekon Road. Adom ki angang na school da kari tauri, oza na kari takpiri, yum da gi ama di office da gi yam na line live class yeng ba yaraba status gi ahan ba school and day care tiny fit ki oina admission hauzare. Backless school, CCTV camera, safe and secure, healthy breakfast and lunch at school, highly qualified and caring staff, creative activities and educational games, interactive learning through music and movement. 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Manipuri University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hauzare. Course singdi BSc Agriculture, BSc Horticulture amadi Bachelor of Business Administration BBNE. Form thaba April ki date 1 dagi hauzaragani. Aku pamarol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tabiyo. Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujari masida masagi sahi 35 dagina 85 fawgi manungda leiba class 10 pass tauraba thawai yawba nupa amadi nupi singna apply tawbiba yagani. On job training oina 3 months training tauraba matungda Medline Home Health Care Service ta thabak tawba yabagi khudong chabsu pijari. Masida sarv gyabiningba miyoi singna satliba tha asigi tara fawbagi manungda ahongai leirak near Jenims Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiyu. Break matungda mayamba amukana taramnok cheri makadaba pau pizari. Mayai kaba chinjaktagi lapthokna leinabagi pandamda Bishnupur District ki SP Priya Darshani Laishram gi mireng makada Chatharakliba mayai kaba chinjak thingnaba honariba khongthang asigi matungina paumi sing yaungna Bishnupur Police amasung
Women Police Team CDO Team amadi VDF Personnel gi team galoinana district asigi Nachou Chingdong Chothe Makha haina khangnaba mafamda mayai kaba chinja ki mayokta drive chathabada yungau sumpham mafam tara ngarang thugai kre yungau liter chamriga humfu haidoktuna amadi yu sungbada sizinaba hamai lisingmaga chatret marifutara mai thaduna manghan kre loinana yu sungbada sizinaba silver con lake Humbutara tarok plastic bucket chaniga kuntra taret plastic jar chamriga kuntrani thoi fagatuna thangkre yu sunglamba miyoi mapansu Bisnupur Excise Station da makhataba thabak lokhatnaba sinaki ngase yok Imphal West ki Lamphel Police Station ni manung channel laiba Lamphel Supermarket ta miyoi ama license ganna kaplambadagi laikhidre haire police tagi fangba paw amagi matungina thodok asi ngase yok pung marirom tarakpada thokibane haire Laikhidraba miyo edugi mamingna Kabrabam Nanau alias Siam Chahi Nimpunipan apokpa Laikhidraba Kabrabam Kameshor Laifam Uripok Kabrabam Laikai degine Numai Kaplam liba miyo edugi mamingna Haishnam Premjit Chahi Nimpumanga apokpa Ibom Cha Laifam Uripok Bachaspati Laikai degine haide Kaplam liba miyo edu Lamphel Police na fagat kre haide Police na license ganadu seize Taukibada natana magazine aniga loinana Kapayariba Numai Maru Tarani Thoisu fagat le haide Lakliba April Taranithoi da Sanamahi lining asibu minority religion da tinnabamade census ki tonganba code ama pinabagidamag April Taranithoi da thangmai banda laiba ima kunthok hanbi sanglenda miyamgi oiba mifam ama pangthok lagane haina Sanamahi lining luf ki convener Mutum Churamani nangase Manipur Press Club ta pangthokiba pawgi mifam da phongdokre pawgi mifam asida Churamani na makha taraduna lakadoriba English ngani kunmathoi gi census report asi lak tringe gi mangoinana Chahi asigi April 15 haugadoriba socio-economic survey report khomba chatpa matamda inominator singna su mikok thiba lakpada mige apamba matung ina lining asibu lat ibra thamlibra haiba khandoktuna lining asi mayek senghanbiu loinana karigomba government ki maikai degi ayaba pibirabade sanamahi lining look ki maikai degi survey asi chatpa matamda voluntarily tholaktuna mateng pangjagani haiki yungkok masing thiba chatliba mi singdunasu Midugi apambado madu open waina thamoi sengna hakthengna na wari saraga unarakanda nakoi lining kari chatli sanamahi latlibra sanamahi thamlibra haibana chingba wafamje hangbirakanda thamoi sengna miduna khumakpado madu magi khotpham phokka document da magi data singduda survey tawgu matamda tawbiyu haibasima ai government gi maruina department na tharaga chatkadoriba mi singduda aikoi appeal tawjari Rural Pioneer Services RPS Bisnupur na sinduna numit humni chatharakpa Trade Union Activist Singe Awareness Program Bisnupur Bazar da laiba RPS ki conference hall da ngasi loisan kre loisan bagi thoramda Ministry of Labor and Employment Government of India ki Education Officer Boyse Misau Rural Pioneer Service ki Secretary and Arun Kumar na thoiba mithonglen singoina sarugyaki hairiba thoram sida Manipur gi tonganda district singdagi lakpa khangatlaba trainee nupi kuntra na sarugyaki Numit humni asida tonganba resource person kya laktuna mari leinaba tonganba topic singda wangangduna punna khangminaki Smart Society da invest tokiba investors singna thengnariba khudong chadaba singi matangda khanaba mifam investors meet among ase lamyanba sanglenda pangthokre Smart Members Welfare Association sinduna pangthokiba mifam maduda association gi president N Bijoy Member I Gohen Amadi T Nabachandra Su Sarugyaki Salai Holdings Private Limited ki makhada chalaiba Smart Society da sen thamkiba masing yamlaba miyoi kyana mifam maduda sarugyaki mamang chahi lisingani taramapan gi October 18 da Manipur Sarkar na Smart Society gi office sel tausan kibadagi society asida invest toriba investor singi laibak kari oigedagi haiba khangdana leiribane mifam maduda pangthokpagi matangda Smart Members Welfare Association gi General Secretary Wahengbam Joy Kumar na Smart Society ge official toksin khibadagi ngasidi society asida sen thamluriba miyoi kyagi laibak kari oigedagi haiba khangdana leire laibak thiba thodok amana thingjin kiba asina sen thamluriba imung kya yum kaiba khana chainaba amadi BP stroke tongkiba thodok kya leikre ngasigi mifamna punna khanaduna thingjiliba society asi hangdok pinaba sarkar da haijaba yauna wafam kya khanagani haiki Yumda
चलगा फजना पोथाब ngौतगी निसा पैसा हैना चासलकबा अदि अखोइदसु लेदनको WhatsApp त खंगदे अमत खंगदे अखोइ द फोन तौबनि खंगदे जात जात की वाहि से मोइ से हाइरेबा मरमदि सागी पैसा सि चांगनाइना पिरमबदु पिरक्तबनिना अदुगि मति अवाबा सिंग खै लेतरे मदुना अखोइदि मसि केमतमदा अखोइ कनो क्राइम थोलगद्राइना अखोइ याम नुसा थिबमसि कोइ पावरे अदुना ngasi कौजेरबि मिफम हाइजेरिसे इन्वेस्टर खुदिमा इंगना तपथना लेबियु अदुगा मसे अखोइ फजना मसिगी अखोइ वारोइ सिलमा पुराकांदा मयांगी अवाबासिंदो ग्रीबांसिंदो फजना रिलेस तौनबा अखोइ अखोइगी गवर्नमेंट दा फजना अखोइ तक्सिमिनाजी हाइबा Red Shopper Gifts and Event Packages ngasi sobem lekaida maikum hangduna miyamda sinakre pangthokiba thorom aduga mari leinana Red Shopper ge Managing Director Askarna Red Shopper na lamdam asida saphonglakpada ge mapalamda leiba irei chakayada lamdam asigi pothok phanghanba ngamle makha tanasu adumak miyamgi sebada leigani haiki product launch asina akhoi na Manipur da ino nona akhoi gi iramdam da sari ba pathok katangi oiba packaging event packaging hairaga even hygiene pot gumba natragana conference gumba da sian na ba ba pan gi polam ma fu yaudra ba iramdam gi entrepreneur iramdam gi imai bena saja ba pathok katangi oiba adum bana sem ja packaging ni si mayam na so muktang akhoi gi event packaging si na biduna support to biu iramdam gi serviron fagan hanengai da mayam su mateng to honinga do haijabani Home Films Manipur gi nauna puthokadaba Manipuri feature film Tharoi ahambai mahau haina mingthonba film asigi ira thongni thoram ngarang wangkhaida leiba Each Garden na pangthokre thongni thoram aduda Film Forum Manipur gi chairman Samjet Chabam Mangoljau Sign Writers and Playwrights Forum gi president Manau BMM amade Home Films ki chief advisor Namoijam Tomba ahumna mathang sena chief guest president amade guest of honor oina sargyaki Production House asigi nauna puthokadoriba film asigi story amade screenplay Ranjit Ningthauza direction dana home story amade producer na Rajmani Ayekpamne film asida Silhaiba Ithoi Ratan Lai Surjit Saikhom Idhau Joy Bidyana chingba singna maru oiba role sing logodori Haujiki system of education asina mama papa madi sahra mahiroi oiba singsi marakta leiba system je मसीना मरम मोरकांदा अखोई मरक इंटीग्रिटी से मांगसिलक्पा ममा मपा ओबिसिंगी आशा मांगसिलक्पा मचासिबो अहिंग तुमदना मही तमंदना कार थिंदुना मदगिदी नुजु नुसा मरकता लुपा कुथोंग थिंदुना लाइक हयंदुना तोपर कोइदुना सिंगी मचासिंग असे हयिंग अहनि मतम मोरम मतमददी ममा मपा सिंगिना इसा को तो उजेगे भगतबगी तंजा लाकसे मसी system of education as a miam the awareness people sangeba tawgadol film asigi wari asigi direction as a tasing namaki high screen play da gon yaw rabanina madugi apapata award apamen sin badu khaktani samna haya badai ko uso makala kanda uso se kanona bamon da thumbi khiba adi insang semba kamoni insang singbi khiba adugumagi makhani haiba tari film haiba se aduna magi department amam paina ki badina madu awar padu mensin ba yengsin ba du khaktang oira kadaba akoina oijai maramdi uso adu ka ibani na akoina awar pa men ba masana tabani artist sing su masa masagi acting mating laina tawraba artist haktani na akoina kasu thu dopa ki ningai lete haina batana ba loiba nungai ba haktani artist khudima Handak lagliba Mars kuntarukta pangthokadoriba state taratareta Rajya Sabha gi seat yankhai manga mention na pangthokadoriba mikhal asigi notification ngasi thoklani mikhal asigi mirep chepisin bagi aroiba numit Mars 12 faubani amadi aroiba scrutiny Mars 13 pangthokani mirep che lokthokpagi aroiba numit na tha asigi 19 oigani bot masing thibagi thabak na bot thadaba numit haibade Mars kuntaruki bot thadaba hek loibaga pung amagi manungda thiba hogani Hauzik Faubugi oina Maharashtra gi oina sit taret hangduna leiri masigi mathakta sit taruk amasu Tamil Nadu gi oina hangduna leiri Hauze musana bagi pau phangbigani Thoubal District ke Manung Chanba Lamdingda Laiba Progressive English School gi Kuntrarak Suba Annual Sports Meet Lising ani kun ngasi dagi EEO Lamdingi Ground da hodokre Numinini Chathagadaba Sports Meet adu ngasi gi athoiba mithunglen oikiba school asigi advisor Y Themboy Singna School gi Firal Chingkhatuna amade Mahiroi Singge Torch Lady amaga loina na hodoki
ngasi uk phongnakiba pause singda kari kari maroiba pau yauribagi haibadu mayam puna amuk khangminasi. Lamjingba Times Coronavirus Biometric attendance Sanahan Kidre Lilong Higher Secondary Madrasagi Exam Center Irang Tokre Chaukat Tabat Thawong Singna Lenga ki Quality Education Tausil da Akaiba Pire CM MIL Subject Lik Oire Sanga Express COVID-19 Yariba Makai Miam Pundana Bahotnabiu CM More Mau Jerida Akanaba Ward Hangadauri MLA Amagi Target Tolop Lopalising Aniga Yankai Yore Lilong the exam loire irang horpadigi asok apan ng kray. MIL question lik oire desam pokna fam. India da COVID-19 gi case masing kontra sure. Lengak na mangzaw na monitoring tawrga lakli miyam na henjin na mipay bigano Chief Minister. China da siba lising ahum hen kray confirm case na lising marfuga chamri yaure. Manipur da MLA singi tolof lupa lak aniga lising mga yaure. Nirbhaya case Mars kunda fasi tawragani. Parikya center da irang tokre gari kya tugay kre. Jenabasing matik chaba dandi pigadabani amsu. Jenabasing cherak panghangani CM. Naharol gi thaudang COVID-19 sandorakta na ba darkar layrabadi Indo-Myanmar border sil tawgani. Khut sok na bada COVID-19 sandok pangambana yausang thabal chong bada miyam na Jackson View Chief Minister. Metric parikya loiba nimita question lik oi kre school tugaiba oja asok apan nang kiba thaudok CM na condemn taw kre. Ballot authorization yaudaba rehabilitation center chalairambada MHRC na angak papokre. Raj Bhavan da coronavirus ki matang de awareness pangthokre. School sing de awareness pangthok na ba HRD ministry na khanghan kre. Huyen Lan Pau India da coronavirus ki case masing hengal lakto na kontra sukre. Manipur da coronavirus ki symptom amata fangdri CM. Class 10 exam ki question lik oi ki haibi ki watok amuk lakle exam haujingai da MIL subject ki wahang je lik oi ki palel drug case PW ani cross examination tokre exam loiraba matung da irang thokpadagi akai atoi asok apan yaukre CM na akan mamong da condemn tawrakli Nirbhaya convicting Mars kunda sibagi chairak piragani Sanalaiba MLA Minister singi target tolob double hangat kray lawmaker singi target tolob lupa lak amaga lising ahum oirabadu haujikna lupa lak aniga lising yangkai oiragani Manipur da miyoi lak amaga lising kumathoi hena COVID-19 gi screening tawkrai khut sokna biganu pulap punsin biranu CM Delhi da primary school sing March kuntramathoi fawba thingzin krai Ichel Express employees singi biometric attendance March kuntramathoi fawba thingzin krai coronavirus naraba miyoi amata Manipur da laitri government na jackson na yangsali miyam mipai biganu CM Lilong Higher Secondary Madrasagi Exam Center da irang kokpada oja ama yauna mahiroi kaya sokle Hanachingda makhal amatagi thoram pangthok piganu Manipur gi education system chaire coronavirus dagi hana sathire crime thoktana ba mifam pangthokre Iraibak metric parikya aroiba nimita Lilong Higher Secondary Madrasada mahiroi singna oja singda landa duna amang ata thokan kre Manipur da sanglakpa miyoi lak ama hena changyang tawkre ngasi fawba COVID-19 positive oiba laitri Question lik oi kiba parikya sing amuk hangadabani Aroibada maroiba pau amuk hana pijari Manipur da Village Defense Force linkhalaki bagi taramatoirak subaning sing thoram ngasi Manipur gi tongan ba district sing da pak sana pangthokna kri Amade Milalgi nauna thau pugadaba sing asi sana konung da washak laukre isagi irolda isagi iengna izagadaba subjecta question lik oirakpa si laibak thibani haina Milalgi nauna president oirba yanglem biren phongukri Hauziki wenadi Manipuri pau matang sa loisinjare mideng tabiri besing ba mukahana khurumjari